Hello mayam nasidi ayuki chabadagi hana haure vlogs de mayam tal oina charani nasidi icena tal oina ichawna tal oina tagae aina haurae mathang tal takpa tal haubasisu adum thabuk amani tal se amana tagaga amana thuna hauradi nungai ama takpa na ama takpasu amana haubasu amana tawbudadi wai takpiraktana amana tawbiradi thuna hawidana sini mayam chewna tal se tagae aina mathang haurani mayam tal haubasu loirabanina charani sumaina dum chajalani cha thani cha sangom gi maloli aduga chana siga dum tal siga dum sumaina chajalani mayam chaba thakpa loiraga dum nipal makhai yawhare moise doctor engba naha da apikpa masangam de dun doctor engba chali bani silchar da naha apikpa se yam masangam de aba duna pung 10 makhai da yawro hai adu nipal makhai dagi dum thoe sini mayam moi su chat khare moi chat paloiraga nungthin gi chak amak thongani khajing khara lahawi adu seme khajing se semdok paloiraga dum masala ama hapadana si singsiga dum thongani mayam tilau morok chanam ahambada dum hapchalle adum punna hapchalle da punna hapchalba loiraga dum khara ngauraga maroi marang ama hapchallani aduga dum athubida dum thongdo ani sini mayam naha pikpa do masa mangamde aduna naha se moi oina silchada chathare aine imane naha maine ekoi maitani ado imaga ega dum chak se thongminare noni sinida maroi se dum marira mangara ngobagi matungda dum khajing se hapchalle aibudi khajing se pamde ipa hoi icho hoi liyamna khajing se pami adum hoi gi khajing se phajana thongdok pire thongaga loi dum mahi hapoida kangjal halgani kangna thongbado aduna phai khajing thongbasu loire adum sim somdana pan irolani umorok ani khaktanga pan siga adum athubidane kamthokhale cooker da adu loiraga khokto e noi khairaga mahi hapchalle sini nga aduna sida leire pan maku khoktana pan noi khaidana mahi hapkhare mayam thau su sahalle aduga tilawa chanam ga su hapchalle phajana machu se olaba matungda magi morok to hape morok khara hapaga maka pal mahi se hapchalani thongbasu loirani du loiraga naha mahe ekhoi punna chak cha tho ani naha mai di khajing cha da bini erom oina pijarani sini mayam nungthil oi jalakpada moi su naha enghandana halae naha enghalba loiraga handana lae
ꯇꯦꯁ ꯇꯧꯔꯝꯃꯦ ꯑꯗꯣ ꯔꯤꯄꯣꯔꯠ ꯉꯥꯏꯔꯝꯗ꯭ꯔꯦ ꯍꯌꯦꯡ ꯔꯤꯄꯣꯔꯠ ꯂꯧꯕꯗꯣ ꯑꯃꯨꯛꯀ ꯍꯟꯗꯅ ꯆꯠꯂꯅꯤ ꯁꯤꯅꯤ ꯑꯅꯥꯕ ꯅꯍꯥꯗꯨꯅ ꯁꯤꯗ ꯂꯩꯔꯦ ꯃꯈꯣꯏꯁꯨ ꯍꯜꯂꯛꯑꯃꯤꯅ ꯃꯈꯣꯏꯒ ꯑꯗꯨꯝ ꯀꯔꯤ ꯀꯔꯤ ꯇꯧꯋꯤ ꯗꯣꯛꯇꯔꯅ ꯀꯔꯤ ꯀꯔꯤꯅꯣ ꯀꯔꯤ ꯀꯔꯤ ꯍꯥꯏꯔꯛꯏ ꯍꯪꯕꯗ ꯑꯗꯨꯝ ꯇꯦꯁ ꯂꯥꯡ ꯑꯃ ꯇꯧꯔꯝꯃꯤ ꯍꯥꯏ ꯑꯗꯨ ꯂꯣꯏꯔꯒ ꯃꯈꯣꯏꯕꯨ ꯐꯝꯍꯜꯂꯝꯃꯦ ꯍꯤꯞꯍꯜꯂꯝꯃꯦ ꯑꯩꯁꯦ ꯑꯗꯨꯝ ꯑꯋꯥ ꯄꯥꯈꯣꯟ ꯈꯔ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯍꯧꯋꯤ ꯑꯗꯨ ꯑꯩ ꯍꯦꯛ ꯀꯥꯏꯅ ꯕꯣꯔꯥ ꯈꯔ ꯍꯧꯒꯦ ꯑꯗꯨꯒꯤ ꯑꯩ ꯍꯦꯛ ꯀꯥꯏꯅ ꯊꯣꯔꯛꯑꯦ ꯁꯤꯅ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯄꯨꯈ꯭ꯔꯤꯅꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯄꯤꯛꯂꯤꯉꯩꯗ ꯁꯤꯗ ꯏꯔꯨꯃꯥꯏꯊꯕ ꯀꯣꯜ ꯂꯤꯛ ꯐꯦꯡꯕ ꯑꯃ ꯇꯧꯔꯝꯃꯤꯃꯤ ꯃꯌꯥꯝ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯀꯥ ꯑꯇꯣꯝꯕꯒꯤ ꯃꯆꯥꯅꯨꯄꯤꯅꯤ ꯑꯩ ꯅꯍꯥꯁꯦ ꯀꯞꯇꯅ ꯌꯨꯝꯗꯒꯤ ꯂꯥꯛꯄ ꯑꯗꯨ ꯃꯥ ꯄꯝꯗꯅ ꯄꯨꯕꯤꯔꯛꯏꯃꯤ ꯃꯌꯥꯝ ꯁꯤꯅꯤꯗ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯁꯦ ꯑꯗꯨꯝ ꯄꯨꯈ꯭ꯔꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯏꯄꯤ ꯍꯣꯏꯔꯣꯝꯗ ꯑꯃꯨꯛ ꯆꯠꯂꯛꯎꯔꯦ ꯑꯗꯩ ꯁꯤꯅ ꯅꯍꯥ ꯕꯣꯜ ꯁꯥꯟꯅꯔꯨꯗꯅ ꯍꯜꯂꯛꯏꯕꯅꯤ ꯑꯩꯈꯣꯏꯁꯦ ꯑꯗꯨꯝ ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯃꯅꯥꯛꯇ ꯑꯃꯨꯛ ꯑꯗꯨꯝ ꯏꯆꯤꯜ ꯏꯅꯥꯎ ꯃꯈꯩ ꯂꯦꯞꯅꯔꯝꯕꯅꯤꯗ ꯏꯆꯤꯜ ꯏꯅꯥꯎ 4-5 ꯅꯍꯥ ꯄꯤꯛꯄꯁꯤꯁꯨ ꯑꯗꯨꯝ ꯄꯨꯊꯣꯛꯄꯤꯔꯛꯑꯦ ꯁꯤꯅꯤ ꯃꯌꯥꯝꯁꯤꯗ ꯑꯩꯅ ꯆꯥꯝꯊꯣꯛꯑꯦ ꯁꯦꯡꯅ ꯆꯥꯝꯊꯣꯛꯇꯅ ꯑꯣꯏꯅ ꯄꯨꯈ꯭ꯔꯒꯦ ꯍꯥꯏꯅ ꯆꯥꯝꯗꯅ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯃꯌꯥꯝ ꯃꯒ꯭ꯔꯤꯕ ꯑꯖꯥꯟ ꯂꯥꯎꯈ꯭ꯔꯦ ꯑꯗꯨꯅ ꯃꯒ꯭ꯔꯤꯕ ꯑꯖꯥꯟ ꯂꯥꯎꯕꯒꯤ ꯃꯇꯨꯡꯗ ꯑꯗꯨꯝ ꯕꯣꯔꯥꯁꯦ ꯈꯔ ꯍꯧꯔꯒ ꯑꯗꯨꯝ ꯆꯥꯒ ꯑꯣꯏꯅ ꯊꯛꯑꯅꯤ ꯃꯌꯥꯝ ꯏꯆꯧꯅ ꯕꯣꯔꯥ ꯍꯧꯕꯁꯦ ꯌꯥꯝ ꯍꯥꯎꯋꯤ ꯑꯩꯈꯣꯏꯅ ꯍꯧꯕꯁꯤꯅ ꯑꯗꯨꯝ ꯃꯅꯨꯡꯁꯦ ꯃꯨꯜꯂꯝꯗꯦ ꯃꯥꯗꯤ ꯐꯖꯅ ꯍꯧꯕ ꯃꯈꯨꯠꯁꯨ ꯂꯩ ꯍꯧꯔꯒ ꯍꯥꯎꯇꯕꯁꯨ ꯃꯌꯥꯝ ꯂꯩꯗꯅ ꯑꯗꯣ ꯃꯥꯗꯤ ꯁꯥꯊꯤꯅ ꯍꯥꯎꯋꯤ ꯃꯥꯅ ꯍꯧꯕꯁꯤꯗꯤ ꯑꯩꯈꯣꯏꯅ ꯍꯧꯕꯁꯤꯗꯤ ꯑꯗꯨꯝ ꯀꯔꯤ ꯍꯥꯏꯕꯕꯨ ꯃꯅꯨꯡ ꯃꯨꯜꯂꯝꯗꯕ ꯑꯗꯨꯝ ꯊꯨꯅ ꯍꯧꯖꯤꯟꯈꯤꯕ ꯃꯥꯗꯤ ꯑꯃ ꯑꯣꯟꯊꯣꯛꯑꯒ ꯑꯣꯜꯂꯒ ꯃꯅꯨꯡ ꯃꯄꯥꯜ ꯐꯖꯅ ꯃꯨꯜꯍꯜꯂꯒ ꯐꯖꯅ ꯇꯧꯋꯤ ꯁꯤꯅꯤꯗ ꯁꯤꯅꯤ ꯕꯣꯔꯥ ꯍꯧꯕꯁꯨ ꯂꯣꯏꯔꯦ ꯕꯣꯔꯥꯁꯤꯒ ꯆꯥꯒ ꯑꯣꯏꯅ ꯊꯛꯇꯣꯛꯑꯅꯤ ꯑꯗꯣ ꯃꯌꯥꯝ ꯆꯥ ꯊꯛꯄ ꯂꯣꯏꯔꯒ ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯋꯤ ꯚꯤꯗꯤꯑꯣꯁꯤꯗ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯤꯕꯨ ꯌꯦꯡꯕꯤꯕꯗ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯀꯃꯦꯟ ꯄꯤꯕꯤꯔꯛꯎ ꯃꯌꯥꯝ ꯑꯩꯈꯣꯏꯁꯦ ꯆꯥ ꯊꯛꯇꯅ ꯇꯧꯗꯅ ꯂꯣꯏꯔꯦ ꯑꯗꯨ ꯂꯣꯏꯔꯒ ꯑꯩꯈꯣই ꯏꯆꯤꯜ ꯏꯅꯥꯎ ꯃꯍꯩꯁꯤꯡꯁꯦ ꯂꯗꯨ ꯑꯣꯏꯅ ꯁꯥꯟꯅꯔꯤ ꯑꯩꯈꯣꯏ ꯋꯥꯁꯤꯡ ꯃꯍꯩ ꯃꯦꯃꯤ ꯖꯜꯗꯤ ꯁꯥꯟꯅꯗꯦꯗ ꯑꯩꯈꯣꯏ ꯃꯍꯩ ꯑꯗꯨꯝ ꯁꯥꯟꯅꯕꯅꯤ orange na memigi, blue na ꯁꯤꯅꯤ ꯏꯗ harungi, ꯂꯩꯕ ꯍꯥꯏꯕꯁꯦ yellow na ꯑꯗꯨꯝ nur, ꯚꯤꯗꯤꯑꯣ ꯀꯣꯜꯒꯨꯝꯕꯁꯨ ꯑꯗꯨꯝ mariamgi, red ꯇꯧꯕꯗ na ꯅꯨꯡꯉꯥꯏ wasing. ꯇꯧꯒꯦ Green na ꯍꯥꯏꯕꯗ aiga. ꯑꯗꯨꯝ Nang ꯄꯨꯜꯂꯝꯅꯤꯅ pick up ꯂꯣꯏꯅꯁꯨ na kairi. ꯇꯧꯅꯕꯗꯣ ꯐꯪꯉꯤꯗꯅ ꯁꯤꯅꯤꯅꯦ ꯏꯟ ꯍꯥꯏꯔꯤꯁꯦ Adan sa second di chance lay mayam. Ay ngamjadasu. Ay nang giraw ay kutsin to. Ay kutsi giraw to. Ame mi tawar ay kutsi giraw to. Pero ay sa pura. Do ay. ꯈꯠꯅꯕꯗꯁꯨ ꯑꯗꯨꯝ ꯀꯞꯅꯔꯛꯄꯁꯨ ꯌꯥꯎꯏ ꯉꯝꯗ꯭ꯔꯦ ꯃꯌꯥꯝ ꯍꯥꯔꯨꯅ ꯐꯥꯔꯁꯇ ꯉꯝꯍꯔꯦ ꯍꯥꯔꯨꯟ ꯋꯥꯁꯤꯝ ꯃꯔꯤꯌꯝ ꯅꯨꯔ Harun na first time. ꯁꯨꯃꯥꯏꯅ ꯁꯥꯟꯅꯔꯤꯅꯤ Ay kitabo na yan. Lola second. Loser ay kuno. Kari lauroi dauri ba? Lola ay video to. Sana remi. Ahum jangan mutu tidak ada nyaure. Ay talaga. Blue se Harun, yellow se Blue sina ay ni green ya Harun ni. Kaba. Dati. Mariam na yellow. Adili ay no orange. Nang na green. ꯃꯌꯥꯝ ꯑꯁꯤꯅꯤ ꯗꯨꯀꯥꯟꯗ ꯆꯠꯁꯤ ꯍꯥꯏꯅ ꯗꯨꯀꯥꯟꯗ ꯆꯠꯂꯨꯕ ꯑꯗꯨ ꯑꯩꯅ ꯑꯗꯨꯝ ꯅꯨꯃꯤꯗꯥꯡꯁꯦ ꯃꯝꯕꯁꯤꯗ ꯑꯗꯨꯝ ꯃꯁꯖꯤꯠꯁꯦ ꯑꯗꯨꯝ ꯑꯩꯅ ꯀꯥꯞꯆꯔꯛꯄꯅꯤ ꯑꯩꯈꯣꯏ ꯃꯁꯖꯤꯠꯁꯦ ꯅꯨꯡꯁꯤꯃꯟꯗꯅ ꯁꯤꯅꯤ ꯑꯃꯝꯕꯗꯁꯨ ꯑꯗꯨꯝ ꯐꯖꯩꯗꯅ ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯁꯣꯝꯗ ꯇꯧꯔꯤꯉꯩꯗ ꯏꯃꯥꯅ ꯃꯣꯇꯣꯔ ꯁꯨꯟꯖꯨꯁꯦ ꯃꯌꯥꯝ ꯄꯨꯜꯕꯗꯗꯤ ꯃꯤ ꯌꯥꯝꯕꯗꯤ ꯍꯥꯎꯕꯅꯤ ꯑꯗꯨ ꯁꯨꯟꯖꯨ ꯆꯥꯁꯤ ꯍꯥꯏꯅ ꯑꯩꯈꯣꯏꯁꯦ ꯃꯣꯇꯣꯔ ꯇꯤꯡꯍꯜꯕ ꯑꯗꯨ ꯃꯪꯒꯜꯁꯦ ꯀꯥꯝꯊꯣꯛꯇꯅ ꯃꯦꯠꯄꯒꯤ ꯇꯧꯗꯅ ꯂꯩꯔꯝꯃꯦ ꯑꯩꯈꯣꯏꯅ ꯁꯣꯝꯗ ꯇꯧꯅꯔꯤꯉꯩꯗ ꯑꯗꯨ ꯏꯅꯥꯎꯅꯨꯄꯤꯗꯤ ꯃꯥꯗꯤ ꯁꯨꯟꯖꯨꯁꯦ ꯄꯥꯝꯗꯤ ꯄꯥꯝꯕ ꯑꯗꯨꯏꯁꯨ ꯃꯥ ꯃꯣꯔꯣꯛ ꯆꯥꯗꯦ ꯑꯗꯨꯅ ꯃꯥꯒꯤꯅ ꯃꯁꯥꯅ ꯇꯧꯖꯔꯦ
ꯑꯇꯣꯞ ꯑꯁꯤꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯥꯕꯒꯤꯅꯤ ꯁꯤ ꯀꯣꯟꯅ ꯇꯣꯠꯁꯤꯜꯂꯅꯤ ꯇꯣꯠꯄꯁꯤꯗꯤ ꯇꯣꯠꯂꯔꯣꯏ ꯏꯃꯥ ꯁꯨꯃꯥꯏꯅ ꯁꯤ ꯇꯧꯔꯝꯃꯒ ꯃꯥ ꯏꯁꯥ ꯑꯖꯥꯟ ꯂꯥꯎꯈ꯭ꯔꯦꯅ ꯅꯃꯥꯖ ꯁꯣꯟꯕ ꯆꯠꯈ꯭ꯔꯦ ꯃꯥ ꯅꯃꯥꯖ ꯁꯣꯟꯗꯅ ꯂꯣꯏꯔꯒ ꯆꯥꯕꯗ ꯑꯗꯨꯝ ꯇꯣꯠꯁꯤꯜꯂꯅꯤ ꯁꯤꯗ ꯂꯩꯔꯦ ꯑꯐꯨꯠꯄꯅꯦ ꯁꯨꯟꯖꯨꯅꯦ ꯑꯗꯨꯗꯒꯤ ꯁꯤꯗ ꯂꯩꯔꯦ ꯑꯦꯜ ꯊꯣꯡꯕꯁꯨ ꯂꯣꯏꯔꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯝ ꯂꯣꯏꯔꯦ ꯚꯤꯗꯤꯑꯣꯁꯦ ꯁꯤꯗ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝ